Designated Camp masing Hanthabada Khudongchadaba Leigani, Zomi Council. Ministry of Home Affairs MIC gi maikaidagi suspension of operation su group ki designated camp masing hanthananaba wafam thamlagliba ase khudongchadaba khara leigadabana wafam asi khara tamna khanahaningi adubu su extended tawbagi wafam di yariba makai thuna tawbiyu haina Zomi Council na center gi pungning singsilakle. Zomi Council na thadorokpa cherol amada Ministry of Home Affairs MIC amasung su group ka hojik wari sanabagi thabak chathariba sigi matangda council asina kupna yengselle. Adubu wari sanariba asida UPF Zomi da masigi designated camp ahumgi manungda ani muthanaba kanba pressure pirakle. Designated camp sing adu Mizoram amasung Myanmar gi ngamkhai paringda hangba camp singne. Camp sing adu di Camp Mubanlai, Mount Sinai amasung Faiva camp ne. Camp ahumgi manungda ani muthanaba pressure pirakpa sigi matangda Zomi miyam kupna khanaraba matung camp ahum ase hauji function adumak tawbana muthatpada khudong saroi haiba phirep lawre. Camp sing asi Mizoram ga tainaba border area amasung Myanmar ga tainaba international border area da leiba ngakta ne. Karigumba hairiba camp sing asi lokthokiba tarabadi camp sing leramba mafam amade masigi akoibada nansu arm group sing changsilaktuna miyamgi shanti gi punsida chauna singnaba ma oirakane. Maramdi designated camp sing asi da leiriba kadar singna ngamkhaida mitop sing changsilaktanaba ngak senduna laklibani haire. Maram asina designated camp masing hanthanaba MIC gi wafam asi haujiki oiriba tanfam asida matam chadi haina khalle. Wafam asi khara tapthana khanabana chumba khongthang oigane. Adubu su extend tawbagi wafam de regional security amadi public safety gi wafam oibana athuba matamda agreement matam sangdokpa darkar oi haina su Zomi Council gi maikaidagi phongdorokle.